ꯑꯍꯥꯟꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯅꯨꯡꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔꯥꯒꯤ ꯕꯣꯠ ꯍꯥꯎꯁꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯅꯤꯅ ꯂꯩꯈꯠꯅꯔꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯩ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯁꯨꯕꯜꯂꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯨꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯍꯥꯟꯕꯗ ꯀꯪꯂꯥꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯒ ꯑꯃꯣꯕꯥꯒꯤ 35 ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯕꯨ ꯁꯔꯨꯛ 3 ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁ ꯑꯃꯣꯕꯥꯒꯤ 35ꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯖꯤꯑꯦꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯃꯣꯕꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯋꯥꯏ ꯀꯨꯟꯖꯔꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯕꯨ ꯁꯔꯨꯛ 3 ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯂꯦꯡꯗꯅ ꯊꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈ꯭ꯔꯦ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯔꯤꯇꯥꯌꯔꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯁꯤ.ꯑꯩꯆ. ꯁꯤꯂꯥꯔꯥꯝꯅꯤꯅ ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯣꯔꯥꯏꯁꯝ ꯃꯦꯝꯆꯥ ꯂꯩꯃꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯏ ꯀꯨꯟꯖꯔꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯗ ꯍꯤꯡꯅꯕ ꯑꯃꯣꯕꯥ ꯂꯤꯡꯈꯠꯂꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯃꯥꯌꯣꯡ ꯌꯥꯗꯨꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯏꯁꯨ ꯀꯌꯥꯗ ꯅꯨꯄꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯃꯛꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯊꯦꯡꯅꯕꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯁꯔꯨꯛ 3 ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯁꯤꯡꯁꯦꯞ ꯊꯥꯗꯨꯅ ꯍꯥꯠꯅ ꯁꯨꯅꯍꯟꯅꯕ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯁꯤꯗ ꯊꯨꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯁꯟꯅꯔꯤꯕ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯈꯨꯗꯛꯇ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯊꯥꯗꯣꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯂꯥꯛꯁꯤꯜꯂꯨ ꯋꯥꯏ ꯀꯨꯟꯖꯔꯅꯤ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ 8 ꯁꯨꯖꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ ꯃꯗꯨꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯁꯥꯟꯅꯔꯤꯕ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯈꯨꯗꯛꯇ ꯂꯦꯞꯇꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯊꯥꯗꯣꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯂꯥꯛꯁꯤꯜꯂꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯣꯕꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯋꯥꯏ ꯀꯨꯟꯖꯔꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯥꯐꯣꯡꯈꯤꯕꯒꯤ 35 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯖꯤꯑꯦꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯩꯒꯤ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯥꯎꯈꯠꯍꯟꯅꯕ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯆꯪꯏ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯅ ꯂꯩꯉꯥꯛ ꯃꯅꯨꯡꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯁꯤ ꯂꯩꯍꯟꯅꯤꯡꯗꯦ ꯂꯣꯏꯅꯅ ꯐꯝ ꯃꯨꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯗꯈꯤꯅꯥꯒꯤ ꯂꯝꯖꯦꯜ ꯇꯥꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯋꯥꯏ ꯀꯨꯟꯖꯔꯅꯤꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯁꯤ.ꯑꯩꯆ. ꯁꯤꯂꯥꯔꯥꯝꯅꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯣꯔꯥꯏꯁꯝ ꯃꯦꯝꯆꯥ ꯂꯩꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯦꯅꯦꯚꯥꯗ ꯄꯥꯡꯊꯣꯛꯈꯤꯕ NRC ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯃꯤꯑꯣꯏ 3 ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯔꯤꯁꯔꯆ ꯁꯦꯟꯇꯔ NRCꯅ ꯁꯤꯟꯗꯨꯅ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯅꯥꯎꯔꯦꯝ ꯁꯅꯥꯖꯥꯎꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯣꯜꯗ ꯍꯟꯗꯛ ꯖꯦꯅꯦꯚꯥꯗ ꯄꯥꯡꯊꯣꯛꯈꯤꯕ 53ꯔꯛ ꯁꯨꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜ UNRCꯗ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯏꯞꯁꯥ ꯗꯣꯛꯇꯔ ꯑꯔꯥꯝꯕꯝ ꯅꯣꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄ꯭ꯔꯣꯐꯦꯁꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ DMU ꯑꯃꯗꯤ ꯌꯣꯗꯥ ꯍꯩꯒ꯭ꯔꯨꯖꯝ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯟड ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯈꯣꯏ 3ꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯂꯣꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯥꯅꯟꯗ DMUꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯑꯔꯥꯝꯕꯝ ꯅꯣꯅꯤ ꯏꯞꯁꯥꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯠ ꯌꯣꯗꯥ ꯍꯩꯒ꯭ꯔꯨꯖꯝ ꯑꯃꯗꯤ NRCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯉꯥꯝ ꯑꯖꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯣꯛꯇꯔ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ 53 ꯁꯨꯕ
UNRC mifamda khuraizam athauba yoda hegruzam amadi arambam noni yauna makhoi ahumna laururiba thaudang singa si yamna sawi hairuduna lamdam asigi miyoi India gi loksing tamba nainaba khaktana tana international loksing su yamna nainaba sangi masida natana tungan bihiram kyada research tawigi sang yamna wali maruaina aikhoi gi leijariba history kupna nainaba tangai fadi masina aikhoi gi aswaiba kya amadi maninglomna hantharakliba sidigi kanwa ngangmani loinana hiram asigi matangda subject expert kya thulokpa mathautai lamdam asigi irang asida center gi lusingwa singna marai ani longba si tauge yauna tawba male haiba yaba hairuraga mamaida masin manau khatnaba khamdokpa yadragana tungan thambagi mong amasu lakadaba male ki magna makhata na hai asigumba maram kya sin aikhoi global public opinions platform ama sem batangai fati nakal namati gi wari taraga judgment tawbi yadi aikhoi gi lamdam asigi oiripa phibam asi khangbada natana malem sinba thungna khangna ba hona gadabani haina su magna makhata na phongdokhi makasa tharak poina to papawmana laingak na ningthi na ngakpi senbidre khanglaba miyamna tumina lisinbegi satnabi ama leire ningtamba maitei manipura laingak leirabasu laingak pairibasingna miyamgi yaifanaba thabak tawba ngamdana leire laingak na ningthi na ngakpi senbidre khanglaba miyamna tumina lisinbegi satnabi ama leire maitei phurupta khut tharaga makoigi tongan administration tangadaba nati haina pambaina lusingba UNLF ki Department of HRD ki Assistant Secretary Thangjab Ningtamba Maitai na phongtokre wapam asingasi World Human Rights Protection Organization Manipur State na sinduna Manipur Press Club ki thangjing hol pangthokiba United Nations Organization UN Day ki tharomga mari leina phongtokibani thoram adura pambai na lusingba UNLF ki Department of HRD ki Assistant Secretary Thangjab Ningtamba Maitai Universal Mothers Organization UMO ki President Moirangthep Sorojini Leima Anaubo Setmilongi General Secretary Namairakpom Yaima Maitei Yelhomi Kanmaluk ki President Angom Lokel Federation of Civil Society Force ki President Thoidingjab Manihar Indigenous Peoples of Manipur Ipong ki Vice President Kumantem Chandramani Life Beagles International ki President Angomsa Araba Manipuri Women's Federation ki President Sini Leima Pro Business Solution Private Limited ki Director Yumnam Samananda Maitai Amadi Maitai Pangal Council Manipur ki President Haji Arafat Ali Tampakna Mathangsina Chief Guest President Amadi Guest of Honor sing oina saruyaki Thauramadu Mari Laina Chief Guest ki warol piraduna Thangjab Ningtamba Maitai na hai Manipur khakta natana Malemasida Lairiba Miyoi ba aikhoi punamak punna hingminagadabani haiba wakhalo leirabasu senjau paiba sanga leirabasingna tuhat piba madi lo leina miyoibigi hakmat pibagi thawong ama malemgi mafam kyada haujikana sanari thawong asi manipur su haujik san handuna leiri haibigi khudam ama oina haukiba me ahumdagi hauduna kuki singna maitegi yumai thabadana tana apaba makhalgi khulai sesinaduna misa miyam hatpigi thabak satharakpa sisu human right ki wangdani adubo kuki singsu miyoiba mani Miyoi magi makoigi right laifam thu haiduna makoina makoigi tongan be administration talibasi kanada tangani haibadu mayek singna kukisina khangpam thui maitai prup to khut tharaga makoigi tongan be administration tangada banati malemgi mafam amatada makoigi ni haib lam masjid ama phawba leitabana makoigi weba lam masjid ama piu haibasidi makoigi right ni adumaina maitai prup atamna makoigi right tanmadi langini hana su phongdokhi ado tentang na sumna mayamna thamjaram ge do haujiko inati mayam paw se suma tanga se du sinjarage amasu mayam puna no baptit gamine sena channel sigi maikedi gi mayang pham da makha ta na thamjari